No, 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 no. ꯃꯌꯥꯝ ꯉꯁꯤ ꯃꯣ ꯃꯃꯥꯒꯤ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛꯁꯦ ꯁꯣꯝꯗꯗꯤ ꯊꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯅꯦ ꯑꯍꯥꯟꯕꯁꯦ ꯃꯥꯁꯦ ꯆꯥꯛ ꯌꯥꯝ ꯆꯪꯅꯕ ꯍꯥꯏ ꯇꯧꯔꯤꯔꯥ ꯈꯪꯗꯦꯕꯀꯣ ꯀꯕꯣꯛꯀ ꯄꯣꯛꯅ ꯈꯣꯠꯅ ꯈꯔ ꯍꯣꯠꯅꯔꯤꯑꯕ ꯀꯣ ꯃꯁꯤ ꯕꯥꯏꯒꯤꯅꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯁꯤꯁꯦ ꯄꯣꯛꯄ ꯂꯣꯏꯔꯒ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯃꯨꯛꯕꯥꯡꯒꯤ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯃꯥꯒꯤ ꯑꯗꯣ ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯊꯦꯜꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯃꯥ ꯍꯧꯖꯤꯛ ꯄꯣꯛꯄ ꯑꯣꯏꯗꯣꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯨꯛꯕꯥꯡꯁꯨ ꯍꯧꯅꯕ ꯇꯧꯔꯒꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯔ ꯀꯔꯝꯕꯗꯅꯣ ꯈꯪꯗꯦ ꯑꯃꯨꯛꯀ ꯃꯌꯥꯝꯅ ꯀꯣꯃꯦꯟꯇ ꯇꯧꯔꯤꯑꯕꯀꯣ ꯑꯗꯣ ꯑꯣꯛ ꯆꯥꯕ꯭ꯔꯥ ꯀꯥꯏꯅ ꯃꯃꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯣꯛ ꯆꯥꯗꯦ ꯑꯣꯛ ꯆꯥꯕꯗꯤ ꯍꯥꯏꯔꯦꯗꯅꯀꯣ ꯆꯅꯝ ꯐꯥꯎꯕ ꯆꯥꯗꯦꯕꯀꯣ ꯑꯗꯨꯝ ꯐꯥꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯥꯏ ꯆꯍꯤ 63 ꯁꯨꯔꯒ ꯑꯣꯛ ꯆꯥꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯆꯥꯗꯦ ꯃꯌꯥꯝ ꯍꯥꯏ ꯑꯩ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯄꯨꯖꯔꯦ ꯏꯃꯥꯅ ꯑꯗꯩꯗꯤ ꯀꯔꯤ ꯍꯥꯏ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯍꯥꯏꯖꯔꯒꯦ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟꯅꯤꯅ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅ ꯁꯒꯣꯜ ꯍꯋꯥꯏ ꯑꯃ ꯇꯧꯔꯦ ꯑꯂꯨ ꯑꯐꯨꯠꯄ ꯑꯃ ꯀꯥꯡꯉꯧ ꯇꯧꯔꯦ ꯁꯣꯌꯥꯕꯤꯟꯒ ꯑꯃ ꯉꯧꯔꯦ ꯑꯂꯨ ꯀꯥꯕꯤ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯎ ꯃꯣꯔꯣꯛ ꯑꯗꯒꯤ ꯄꯥꯄꯣꯔ ꯑꯃꯨꯛ ꯍꯧꯖꯔꯦ ꯃꯅꯥ ꯃꯁꯤꯡ ꯑꯃ ꯑꯗꯒꯤ ꯀꯩꯅꯣꯒ ꯎ ꯃꯣꯔꯣꯛ ꯃꯁꯤꯡꯒ ꯑꯂꯨꯒ ꯃꯦꯠꯄ ꯑꯃ ꯑꯣ ꯁꯣꯝꯗ ꯑꯂꯣꯏꯕꯗ ꯗꯣꯏ ꯑꯃ ꯂꯩꯖꯔꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯉꯁꯤꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯔꯒ ꯆꯥꯒꯦ कई वाली ना मम्मा रीरोเอาเลยอูโมโรกะอาลูกะไม่เปิดมา आई मतिन जो เอาเลยเอาไปปลาลูกะบิวาง ओके के हापे नो दो मा पालू का बिरो के तो पालू का भी खतरो ปลาลูกะบิbesok kita nggak HP jadi mana HPโมโรกะช่างบักกักนะ HP จะได้อาลูใช่ไหมอินพุตัวกับงูบันนี่ที่ทวนตะวันน่ะประจำนะว่าเอาเลยก็ชิช็อกโกแลตना वाली नहीं है तो दे No, 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 no. मार्चे क्वा सुजाऊं क्वा नंते ले थमान मम्मा ओके ले थमान मम्मा เนี่ยผักป้ายนี้ हां अनंते सिकई मनानो मा हजि चाय ले थमान मना ต้นยังงอกมันนาเซซ่าบดีอีพยาย अमा दो ना แต่ขมันเซซ่า ओ เล ले ยนะ थमान อีซึ่งขายไปได้นุ่งไงไปนี้ mana soyabin ma hejel wadana soyabin do เขาได้หมกจ้ะไทยน่ะดีจักเช่จ้าบะหลอยเลยอาหารซึ่งกูบอกอีเนี่ยบอกจักจัดยังไงมามังดะอีลูกักคลากะฮิดาหันบีดังมันนี่จำนวนอุปูปุทกปีดังมันนี่เอาไปที่สักซาบะจังากะจักก็จาเรตัวไปที่ดีฮิดาก็ไทยตัวไปปทาเรตัวจักตัวโทงยังไงดะฮิดาปูมาฮีโฮงมันนี่ฮิดาหันจันลังวันนี้จำนวนอุปูปุทงวันนี้อดูหนังน้ำอ่ะตัวด้วยมีจากถุงก็ได้ผ่านสุพมันลอยจ้าบัดสุพมันลอยหันชิงนะนิ่งจังนะวันนี้หายตนะ hane ahan jing di makuk pi jam le do exercise ni do mabuk tau to no พามันหรือว่าอัฐดีคอยนำหุ่นจักขังไงหันชิงดะบาลหังบ่มาจำได้เลยเราฟังโดยจับพวกที่นี่ให้ตนะพ
ꯐꯥꯝ ꯐꯝꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯒ ꯈ꯭ꯋꯥꯡ ꯆꯥꯎꯅꯤꯗꯤ ꯇꯥꯛꯇꯦ ꯐꯥꯝ ꯐꯝꯍꯟꯗꯦ सब निंजा टेक्निक है भाई ꯐꯤꯒꯔ ꯁꯦꯝꯒꯦ ꯍꯥꯏꯗꯤ ꯐꯥꯟ ꯐꯝꯕꯤꯒꯅꯨ ꯆꯨꯝꯅ ꯑꯗꯨꯝ ꯐꯝꯃꯒ ꯆꯥꯎ ꯅꯈ꯭ꯋꯥꯡꯗꯣ ꯐꯖꯒꯗꯣꯏꯅꯤ ꯅꯃꯥꯏ ꯐꯖꯒꯦ ꯍꯥꯏꯔꯕꯗꯤ ꯅꯟꯒꯤꯕ ꯁꯥꯕꯣꯟꯗꯣ ꯊꯥꯕꯤꯒꯅꯨ ꯇꯩꯈꯤꯕ ꯄꯥꯎꯗꯔꯗꯣ ꯇꯩꯈꯤꯕ ꯁ꯭ꯅꯣ ꯇꯩꯕꯗꯣ ꯀ꯭ꯔꯤꯝ ꯇꯩꯕꯗꯣ ꯇꯩꯈꯤꯕꯗꯣ ꯑꯗꯨ ꯁꯤ ꯇꯥꯟꯐꯧ ꯇꯩꯕꯤꯌꯨ ꯅꯃꯥꯏꯗꯣ ꯑꯗꯨꯝ ꯐꯖꯅ ꯂꯩꯒꯗꯕꯅꯤ ꯅꯥꯟꯅ ꯑꯅꯧꯕ ꯊꯣꯛꯑꯦ ꯍꯥꯏꯅ ꯃꯑꯣꯡꯒꯤ ꯇꯩꯕꯗ ꯃꯃꯥꯏ ꯍꯤꯒꯣꯛ ꯊꯣꯛꯏꯗꯣ ꯑꯗꯨꯅꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯃꯥꯏꯍꯤꯡ ꯀꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯃꯨꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯎꯔꯤꯡ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯗꯣ ꯇꯩꯔꯤꯕ ꯁꯥꯕꯣꯟ ꯅꯜꯂꯤꯕ ꯁꯥꯕꯣꯟꯗꯨꯃ ꯑꯗꯨꯝ ꯅꯟꯕꯤꯌꯨ ꯑꯗꯨꯒ ꯇꯩꯕ ꯀ꯭ꯔꯤꯝꯗꯨꯃ ꯑꯗꯨꯝ ꯇꯩꯕꯤꯌꯨ ꯇꯩꯕ ꯄꯥꯎꯗꯔꯗꯨꯃ ꯑꯗꯨꯝ ꯇꯩꯕꯤꯌꯨ ꯑꯗꯨꯑꯣꯏꯗꯤ ꯅꯃꯥꯏꯗꯣ ꯁꯤꯠ ꯅꯥꯟꯒꯅꯤ मम्मा तो मैं ना शाबाश बेटा बहुत बढ़िया खाओ रहा माँเอาลุงอมูชูล่างมันจะถุ่มเท้าอุดรมา तुम जाओตั้งลิไป Mamá quiero ser la actora.นั่งทุกขลังงางอุดนะ आप भी कुछ बोलो अय्या iya iya itu mah ya ya jangan sudah deh why lapor ya kon kamu kebukan bro mau kebukan bro 꼭 제 리버서 삼단이 아니는 떠오르미 뒤에 있는 통제라디 꼭 셋셋셋라가 통가 짝 통디 여기 뭐 나하 정신아 삼비다 좋은 것이가 삼두머럭 머럭 대자위 러보이가 지니가 성공을 짜닝 머니 러보이가 지니가 짜닝한 머니 아두고 이슈싱나 뭐보 아이스크림 모이는 싸와이나 아이스크림 모이는 보래 안강hinga 아이고 안강 원래 아이스크림 짜리 이슈싱나 아이스크림 짜오 안강 올랐더니 보보 안강 올랐거든요 아이스크림 짜와이나 아이스크림 짜에 ꯃꯩꯇꯩ ꯈꯨꯖꯥꯏꯗ ꯏꯁꯤꯡ ꯊꯛꯄꯁꯦ ꯐꯩ ꯍꯥꯏꯌꯦ ꯉꯁꯤꯗꯩ ꯊꯛꯄ ꯍꯧꯔꯦ ꯍꯧꯔꯦ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯥ ꯏꯆꯥꯒꯤ ꯀꯔꯤ ꯏꯆꯥꯅꯨꯄꯤꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯂꯣꯏꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯃꯥ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯖꯔꯦ ꯕꯥꯏ